Manipur Police Control Room dagi thadorok patrol amada haukiba pung kunmari asida mapam kharada khongjang na chingba thodok khara thokrabasu mapung oina security force na laksingduna thambang amki hairi security force na Ching Amasung Tamda Thiba Humba gi Thabak Chathakhre Thabal district da double barrel nongmai ama double barrel ammunition taratare charger yauna buffing ahum RX Protect standard ani bomb ani 81mm mortar bomb ama hand grenade ani tear smoke grenade mari tear chili grenade ama tear smoke cell softness ani tear smoke cell ani mini flare cartridge mari insas rifles ke blank round mari amadi Chorchampo district ki Sangaikot police station na konba Pongpai village amasung Walko village tagi live round aniga 303 rifles ama live round aniga magazine yaw pa 9mm pistol ama 12 bore SBBL rifle ani improvised mortar local made pampi AK rifle ama SBBL gun ama improvised heavy mortar ammunition ahum Chinese grenade ama 7.62 AK ammunition taru 12 bore ammunition ani radio set ani phagat pangamle hairi Manipur ge district pomna makta pamdaba thodok thokdana bagidama puna checkpoint chamaga kuntra ga tareta achatawong singsik tobada chingna baching amasung tamda puna miyoi chamaga hundra phagatuna wahang bahung chathakhi hairi miyamna semjin sajanba video amadi aranma pawda thajabiganu achumba asengba I paw khangmining labasu mobile number 9233522822 da call tawbiraktuna khangbiraba yagani loinana lakhiba khuchu khulai singsu atuba matamda manak nakpa police station natraga langa ki security miyoi singda senabiu hainasu Manipur Police Control Room na thadorok patrol amada hairi National Highway 37 amadi National Highway 2 da lamdam masigi tangai fadaba nongmada changdaba yatra popotlum puba gari chahumga nipuk humdoi amasung chahumga supna mari hariba lambi asida apanba yawduna pusilakhi makhata na poche pusilakna ba khudong thininga oba mafam kaya dasu security force na akanba checksing tharang lokhatkhi